PIBA office-dagi halaba matong ngasidi maphiga hongde. Robert ki karomda hana lai. Robert phone da wari saduna leirame. Adubu harau nadi leiramde. Maramde ngasai mapaga wari khara sanarubaduda ma mupukning nungsikibagini. Adumakna ma nungaitaba tawba natte. PIBA changak na. Aine hiklakpaga phamungda leirami hena. Robert mathwai phana nungaitaba oigera wana sontaba oirasu ma nongmata PIBA gi mangda nungaitaba sakfamdi utte. Aduna suma lakpaga maithong hongi. Harau ningdaba maithong makalam lai. Aduga phone da onsilaga tapna haiki. Horin phasan tawragi. Wado haiba loibaga phone thamkhre. PIBA da onsilaga. Kaino halakpai dress hongdabi sida changaisina. Kai oidaba mungange khale. Hayingse nungthil thaba amta chaminase. Robert nakalдagi mon ama lokhatlaga kole. Kaida kaidobano chattoise yaroi hayingdi. Nang office na kamai doba. Office kidi haying half holiday orani. Adunani. Yumlomda chatlo sen tawani. Ngasi humni khangai. Imagi chahigi dinso. Handakti Govindaji doina kaning. Imana su yam ningjaramba mafamni. Aduna indom chaga nawbagasu yawhange na khale. Pau hairu sen tawani. Os haying mathang yaroidro. Hayingdi ay abiga thengnasi na hainakre. Hojikta su wari sanamda ngai. Nang nawba haidugi number leidaine. Call dora haikrodana. PIBA sor asangba mahontoi. Aduga tawdo numitchana haying hujin kredi mathang haidu tarani. Adunani. Ay so akjang amludabaga moidu singna kaurubani. Hoi, phone tawraga haibabudi. Aduba nawba khak oirdi phaba. Indom chadu mayawbani na Barton makpidrasu chatlaga hairubane hena lumnin tawbani. Phare, nangsu thabak hainakibani na ai dum yana basilagi. Nangi do pung kya dai oiduno. Ai halakpa nang oidraba. Amadasu saw leiren tawbani. Asom chatladi ai suna than chathaningde. Adu oiragana ta jawbaga in chatlagera. Ta jawbadi aina puningdre. Lamsulapanina ngana jitke. Yarese kyam khalunu. Aina nang chasena haiside daigi nattida. Nang yum khangninge haibadugi tanja charingai haibani. Mathangdu phazan chatlasi. Ai dress hongki. Hairaga haugalai. Robert PIBA gi matawda nungaitraduna. WakhaLdo na thainaba haiduna karan tasilai. Ngaikho. Kaidawrage. Kaidawraba. Ngasaidi am thawna leina paw tamkhidaine. Yumdaga halakpa nangda khai. Hojikna lanjadabai tapta tumin laisiliba. Nang yam karimna daina ingonda. Nupina kelena gabdawdai. Adaishu nangi dhapta nupina kelena utbani gaino. Kai kaige. Chamani gaino. Eraibo. Adugadi torkanuda. Nupina nungsibirakpa tanasiro adude. Ha. Orkanu edude. Aine yam thina heni. Leiriba status tuga dhapta kele gai. Nungshu nungsibidana. PIBA handakti letlamba prito lauthoraklaga post amada leplay. Aduga mong hada asomna hairame. Nungsibigera nungsibiroira luhongbadi aina halani. Khaludana kokdo. Wasi hairamlaga PIBA pairamba prito lengbanda yankhatlaga thoke. Robert ngaraga famlamba masado haifet haugatlaga. Ai. Mahanaga ngama chatkine. Hairaga amukso cheptharaga noktuna yenghawi. Numidangdo chak toklaba matong TV da news tarambani loikraba matong machaga ngasai wari sakhibado amuk ningsinglakpadagi sofa da ngaduna famlaaga WakhaL amada tawduna leire ningsinglubada lukhoi ningamdabana amuk nauna thamoi macheta na kaire amuk su khalli nangbo ingonda yam warukhibrane thamba nangbu ningsingba khuding aina ningamdaba awaba potlum puri basina takli nang aibu tasengna waruraga chatli haiba aduba thamba ai nangbudi mikup amata kawba lekhidabani ko lukhoi mapi sintharakuna amuksu khalli namana jana daibang pasin hadoktuna chatlamdai mikupta nangna waramkada ai haifam khangte aikhoi anina sakayaga loinana sagatmina kiba nang aigiyo nang leitraba mafamduda kasi phawa aina chattuna yengsinba sungamte
karamna leiri haibasu ai khangde. Masi pumnamaksingsina ngasidi nangbu ningsingba mikupta ai awaba oirene Thambal. Nang aibu waruganuko. Aibu waruganuko Thambal. Asumna khana sofada ngaduna famlamba lukhoi haugalai aduga khazaida chotliba mapisingdo tapna taithokche. Matamdusu thengjilakpana lukhoi masado khara fatharaga pothaba changkhre. Mathangi numitni ngarang khankibaduna PIBA office to kharanganna loisili. Pung yengna file singdu longkhatuna loisili. Asomda chatpadusu ma thengani khanbagini. Jolly kemta haide ma sumage lakfam thokpala aga mathau tawje. Mayam hannaba matamda chatnaba thokle adubu ngasidi mathanta oidre. Office tugi khara senior oiba nupi amaga thokibani. Nahan makhaidi nupi do magi gari machada lakbani. Adubu gari yadre haiduna magi nupana thilambani. Aduna gate Jolly ga puna gari ngaiminari. Adubu chatkadaba maikaidi manade. Aduna lepminarasu magi maikaida gari lakpa yengnari. Iche, itaida loba lakhalu yadro. Yaba haise hane matam oidi phaba. Ngasidi nganbanina magisu matamdo yanadaba. Adunane. Hoi adubudi ngasidi khara ngali. Aidi sumaina gari ngaibase yam tanbane tawrisi. Aidi hainareda sum ngairaabanina. Che, ngahak yengkise kuire lakpadi yari. Anidu wari sana juna nungsadu da gari ngairi. Tanjadu da PIBAsu yumlomda haitharuge haina office tagi thoklakpani. Adubu Jollyga nupidugana gari ngairi badu ubada laptak haifet khamlaga yenglame. Adubu ngasidi mana chitkadawriba mafamdusu lappaga mathantasu oidre khaladuna hana yenglamdre. Chungjing magi thawfam thokpa dum thawkhre. Somda PIBAgi yumfamdani lukhoi ngarangdo WakhaL ga kaiga Thambal ningsinglubada leifam khanglakdraduna anganbada machasing magi mathau chathokhibaga chawbaga tawraga mabani sumangduda ibechaga mora thaduna mayoknana phaminaraga haukraba matamgi awanungai wari sarami. Lukhoi ngakchanaba mityengna khangningna hanglei. Karino ne becha nangna hariba mayamse aibu mangla taibangla mamangai aina nachigi nakta lakpa matamda nangbu chumi tada matamduda tadana lakpada aina haijakiba wasingdo aranbani adubu aina haige kana haikiba sunati mado tadagi mapamda ichigi apamba paukhumni kari haibe becha adudi hayu becha mayek singna ingonda mukta khangal aina taribasibu karino tadana mapamsida aroiba oina laamba numito tada amadi ichegi ichanupa pokpagi anakpa district hospital da leikiba matam adubu tadagi wari tabadagi pau mayamduna inauriba ichegi wakhalda chuduna leikibana masaka hena sonkibagi hospital da matam sangna leithakibani ai icheda phanadi haizakibani tadala amaba matungso tadala ami mathwa yam sokna chatki wasi singdoknaga tadada khanghansi haina adubu ichena yakide adugi mahut tadagi punsida ichena maram oiraga khurau thangba punsi ama oihaningde haina oh Thambal aduga tadagi ayya pabungsu ichena yam kina sonjarami madunasu ichena pau khudingmak lotchinkibagi maram oirami Jedo, machagi khanjabada nungaiba punsi ama oiba phangda chatningda ikoi mayam uthadoktuna chatkibani tada hairaga ibecha do khonjel thokna kablai lukhoi Thambal makhoi anigi machagi wa pankhibaduda amuksu khangningna icha aigi cha nachina lotuna thamlamba aigi cha digarai hayo mapa ingoda ta ichagi masakta oibecha ai ichabu yam unigi ibecha handakte kaplambadu leplaga mapidu taithoi masida leite tada yumsida maning tamna leiba phau phangjada ichado mandom cha ingonda imana thambiramba yumse yengsinbiyu haina sinaramlaga ma
ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯕꯣ? ꯃꯇꯧ ꯀꯔꯝꯅ? ꯄꯣꯛꯂꯛꯄꯗꯒꯤ ꯃꯄꯥ ꯃꯁꯛ ꯎꯕ ꯐꯪꯗ, ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯖꯗ ꯏꯆꯦꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯀꯤꯌꯥꯝꯕ ꯃꯄꯥ ꯃꯆꯥꯅ ꯇꯥꯗꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯆꯦꯕꯨ ꯃꯆꯜꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝ ꯎꯁꯤꯠꯄꯤꯗꯅ ꯏꯪꯈꯣꯜ ꯑꯁꯦ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯑꯁꯣꯟꯕꯗꯨꯒ ꯃꯄꯥ ꯆꯥꯗ ꯁꯣꯏꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯆꯦꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯈꯤꯕ ꯇꯪꯈꯥꯏ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯂꯝꯖꯥ ꯁꯔꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯍꯧꯔꯕ ꯏꯆꯥ ꯁꯅꯥ꯫ ꯁꯅꯥ? ꯃꯥꯅꯤ, ꯏꯆꯦꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯝꯕꯅꯤ꯫ ꯊꯃꯣꯏ ꯃꯩꯁꯥꯂꯛꯇ ꯇꯥꯡꯅ ꯐꯪꯕ ꯃꯅꯤꯅꯤ ꯍꯥꯏꯅ ꯁꯅꯥ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯁꯅꯥꯕꯨꯁꯨ ꯃꯄꯥ ꯃꯊꯣꯡ ꯈꯪꯗ ꯄꯣꯛꯄ ꯃꯆꯥꯅꯤ, ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯇꯠꯇꯅ ꯏꯀꯥꯏꯕ ꯄꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯦ ꯂꯩꯇꯕꯒꯤ ꯏꯅꯣꯠ ꯍꯥꯞꯂꯛꯂꯗꯨꯅ ꯏꯪꯈꯣꯜ ꯑꯁꯦ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯨꯈꯣꯏ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯦꯞꯄꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ꯫ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯀꯣꯛꯀꯤ ꯑꯀꯟꯕ ꯌꯥꯊꯪꯗ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯂꯨꯈꯣꯏ ꯍꯦꯟꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤ ꯂꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯀꯤꯌꯥꯝꯕꯒꯤ ꯈꯨꯠ ꯉꯥꯛꯇ ꯑꯣꯏꯔꯦ ꯇꯥꯕꯗ꯫ ꯐꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯂꯨꯈꯣꯏ ꯑꯁꯥꯎꯕ ꯀꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯊꯩ, ꯃꯥ ꯐꯥꯊꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯄꯥꯡꯒꯜ ꯎꯠꯊꯣꯛꯂꯨꯕꯁꯨ ꯌꯥꯗ ꯃꯥ ꯇꯞꯊꯩ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯨ ꯑꯃꯔꯣꯝꯗ ꯂꯨꯞꯁꯤꯜꯂꯛꯏ꯫ ꯏꯕꯦꯆꯥ, ꯑꯩꯁꯤ ꯅꯆꯦꯅ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯗꯥꯗꯥ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯈꯟꯖꯤꯟꯕꯤꯔꯅꯨ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯂꯨꯈꯣꯏ ꯃꯄꯤ ꯇꯩꯊꯣꯛꯅ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯆꯥ, ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯃꯥ ꯀꯔꯥꯏꯗ ꯂꯩ ꯃꯐꯝ ꯈꯪꯕ꯭ꯔꯥ? ꯗꯥꯗꯥ, ꯃꯥ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯔꯛꯇꯗꯤ ꯑꯃꯨꯛ ꯂꯥꯛꯏ ꯌꯨꯝꯁꯤ ꯌꯦꯡꯁꯤꯟꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯁꯨ ꯀꯤꯌꯥꯝꯕ ꯃꯄꯥ ꯃꯆꯥꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅ ꯏꯆꯥꯗꯣ ꯃꯌꯨꯝꯗ ꯂꯥꯛꯄ ꯐꯥꯎ ꯃꯅꯤꯡ ꯇꯝꯅ ꯂꯥꯛꯄ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔꯒ ꯂꯩꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯌꯣ ꯏꯕꯦꯆꯥ, ꯑꯩ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤꯅꯦ ꯏꯕꯦꯆꯥ꯫ ꯑꯩꯈꯣꯏ ꯅꯥꯎꯕꯗꯗꯤ ꯅꯣꯡꯃ ꯅꯝꯕꯔ ꯄꯤꯔꯝꯃꯦꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯗꯤ ꯐꯥꯝꯗ ꯀꯨꯝꯈꯤ꯫ ꯀꯧꯔꯨꯁꯤꯔ ꯗꯥꯗꯥ? ꯀꯧꯔꯨꯔꯅꯨꯗ, ꯊꯕꯛ ꯇꯧꯖꯔꯁꯅꯨ꯫ ꯑꯩꯁꯨ ꯍꯟꯕ ꯊꯦꯡꯈ꯭ꯔꯦ, ꯑꯉꯥꯡꯁꯤꯡꯁꯨ ꯍꯟꯅꯔꯛꯑꯅꯤ꯫ ꯑꯗꯣ ꯏꯕꯦꯆꯥ, ꯍꯥꯏꯕꯤꯌꯣ ꯗꯥꯗꯥ, ꯃꯊꯪ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯃꯄꯥ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯛꯏ ꯍꯥꯏꯅ ꯅꯪꯅ ꯈꯪꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯅꯤꯡꯊꯤꯅ ꯆꯠꯄꯤꯌꯨ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯂꯨꯈꯣꯏ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯇꯨꯡꯍꯟꯗꯨꯅ ꯏꯔꯥ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯌꯨꯝꯗꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯆꯥ ꯄꯤꯕꯥꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ, ꯏꯕꯨꯡꯉꯣ, ꯁꯅꯥ, ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯍꯥꯏꯔꯒ ꯏꯕꯦꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯏꯕꯦꯆꯥꯅ ꯌꯦꯡꯂꯨꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯨꯈꯣꯏꯕꯨꯅꯤ꯫ ꯃꯇꯝꯗꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯅꯠꯇꯦ, ꯃꯤꯅꯠ 5-10ꯗꯅꯤ ꯈꯦꯠꯅꯕ꯫ ꯄꯤꯕꯥꯅ ꯏꯕꯦꯆꯥꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯄꯤꯕꯥ ꯏꯕꯦꯆꯥꯒꯤ ꯃꯇꯧꯗ ꯍꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ ꯏꯟꯗꯣꯝꯆꯥ? ꯀꯅꯥ ꯌꯦꯡꯉꯤꯅꯣ? ꯑꯩ ꯂꯥꯛꯄꯁꯤꯗ ꯄꯥꯈꯠꯂꯤꯔꯣ? ꯀꯅꯥꯝ ꯎꯍꯧꯗꯤ, ꯎꯔꯁꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯣ? ꯅꯠꯇꯦ, ꯅꯪ ꯁꯣꯛꯏ ꯍꯥꯏꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯀꯅꯥ ꯍꯥꯏꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ? ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯟꯗꯣꯝꯆꯥꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯨ? ꯀꯅꯥꯝ ꯀꯩꯝ ꯇꯧꯔꯣꯏꯃꯤ꯫ ꯑꯗꯣ ꯅꯥꯎꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯟꯗꯣꯝꯆꯥ? ꯎꯗꯦꯅ, ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯐꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯍꯌꯦꯡ ꯃꯊꯪꯁꯦ ꯏꯃꯥꯒꯤ ꯆꯍꯤ ꯀꯨꯝꯑꯣꯟ ꯇꯥꯏ꯫ ꯒꯣꯕꯤꯟꯗꯖꯤꯗ ꯑꯣꯏꯅ ꯀꯠꯂꯒꯦꯅ ꯇꯧꯕꯅꯤ, ꯏꯃꯥꯅ ꯌꯥꯝ ꯁꯣꯟꯖꯔꯝꯕꯗꯨꯗ꯫ ꯑꯗꯣ ꯅꯥꯎꯕꯒ ꯏꯟꯗꯣꯝꯆꯥꯒꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ꯫ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯟꯗꯣꯝꯆꯥ? ꯄꯤꯕꯥꯅ ꯃꯥꯒꯤ ꯈꯟꯖꯕ ꯅꯤꯡꯖꯕꯁꯤ ꯎꯔꯒ ꯏꯕꯦꯆꯥ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯀꯦ,
Indomcha soidana lake. PIBA haraurambo Maithom ibechagi matauda karino haibagom. Indomcha, kaidorage? Ibecha PIBAda munna yengduna mapi ira chele. Nangi pabung uningdabro sana. Nang ngasi namagi thoram laglisida. Nang pabung do yaujiradi. Namana kayada pinjakadaba. Maithomda hongba amata utta ibechada yengna mapi senthara PIBA. Indomcha, Nang pabungna hojik sune namaga nangagi khunguliragli. Hojik ina pakhana chinthokduna yenglubadusu ataygi natte. Nang pabung laklambagini. Ma hankibagi thindokpa changakpada nangna sida leiramliba. Tanaba nangladi haidana Indomcha chenthokluba. Napana cha una chahaunaba. Adubu chatkibana halamle. PIBA mapi thaithoklaga mapada waroba matau ulei. Kaino Indomcha na haidomo? Mala aga kaya yaunagadoriba. Matamasu kuibase imabu hana yenglakidraga ngasikhak mana laamaga aina harau mabu unagadrade Indomcha. Sana, karino nangna haribadubo? Pharabasu phatrabasu mahak nangbu pokpa nangina pani. Yengu, hauzik na yumne haidana nangna leiba phangdriba. Miyamna nangbu lamja sarani hainaribasisu. Mana nangina mangda leplabada kananano nangonda hanthana yengadaba. Nangi punsigi chaisudi mana oigdoribanine. Karigino nangna adugumba wa haribadubo? Nangi mabu nungsiba natra. PIBA wadu thaidoklaga nokta yadagum noklaga. Parise Indomcha. Ai hanba thengani. Thabak chatlubagi kharasu thengkre. Numit tarakadori. Ai thoknuba dorage. Ado Indomcha gari pharak tani hairasu nawbada phone tawhalo. Ai gari tharaki. Hoi chalo. Hainaraga ibecha mapukningda WakhaL kayaga loinana PIBAna thokhibado leptuna yenghawi. Numidangi pung 9 khare helakpani lukhoi ayingbi macha Robert amadi PIBA puna sofa kada famduna chak toklakpagi phaminari. Mayam tumin paulakpa ngaiba oina film ama yenglambani. Adubo ajikpado PIBAna thugairei. Ega pabo. Ima. Kaidore. Kai hainingge jabo. PIBA pakhiktadi hairakte. Adubo koirap tawna. Ega pabunga imagana. Aibusu nachadawna nungsibiduna asuk kuibase. Ngasi phau yengsinbiduna lakpani ai khangjai. Adubu ngasidi nachada arotpamda leita. Aiga pabunga imagada nachawa amakaktang haijagi. Tawrakliba matawduda lukhoi amadi ayingbi PIBAda nungaite yenglei. Kaidorage nei jabo. Karigino ichana dum dawribo. Hayuni. Ichana hainingbado ipada sengna hayu. Nakaldagisi Robertna PIBAgi lingjumda pairaga themai. Kaino PIBA? Ngasi nang toisibo? Kaigino pukning sontharisibo? Pabungse nangisu pabungni. Pabungna nang amadi ai anigi marakta khenaba kaisu thamdaban. Kaigino asakoina yumsida family magum leiraga nangna pabungda hainingbasingdo chingnaba leitana loina hayu. PIBA khasaida tarakliba pisingdo makhut anina satchat taithoi. Lukhoida tathak yenglei. Iga pabo. Ima. Aibu nachani khanbiradi. Nachasu Brahman sagaida tinjargi. Aisu SHARMA oijargi. Hairaga kablei. Lukhoi ayingbi amadi Robert PIBAgi matauda ngakladuna yenglei. Pagi PIBA. PIBA. Kaino ngasi nang toisibo? PIBA makhut khutsa taradu lonaduna kapna muk makha tarai. Ibungugi siba mupung phana tohanbi oiga pabung. Iga pabung na nachagi luhungbagi sinbadusu nacha harau yazari. Adubu aigi luhungbado. Pabung na aibu nacha makni khaladi. Nacha na thamoy singna ijari. Aigi sagaigi mingna nam sonbigan. Aibusu Brahman sagaida mingkhay sonbiyo. Hairaga PIBA nupana tagum nungda chaktuna leiramba mairi kaya maithongda pirangi ichelna muhut sinduna pena kapjarei.
Ayingbi apokpimak natraso magi pokjaba Robertagi tadana PIBAbu mana lumna laujabani aduna ngasigi PIBAgi nungshiba matawsida leiba ngamlaktraduna phamlambadagi haugatlaga PIBAgi nakta changsilaga PIBAbu chetna konsinbi. Imagi bungo karino nangna ngangliba mayamsibo nangbu kanana aigi icha natena hairibano nangdi aigi ichani aigi ani suba icha songani ichagi luhongbada ichana pamjaba nungsijaba Brahmangi mingda ichagi nam songani igani ichagi luhongbagi bartondasu goti mayum PIBA SHARMA haina ichagi apamba khuding imana tawgani nang karigi pukning sontaribano. PIBA ayingbigi nungshiba wahaisingdu tabada sontharamba thamoi thongna ama lakpagum maithongda maka khajiklamlei apokpi mamagi minungshi mapung phana phanglaktrabasu PIBA ngasidi apokpi mamadagi henba minungshi kaya ama ngasi ayingbigi maphamdagi phangjabada pukningda apenba pokjarami. Robert sa hogalaktuna PIBAgi lengjumda pairaaga yare silao nupanabu dumain tawba hunabro thengi pothanabu tawrasi. Ahal aniduso maithongda mamon tawjarei Lukhoina chalo chalo potha jarur. PIBA mamaida pakliba pishingdu taithokna hoi gya phabo hairamlaga anidu kakre magi ka yongnarabada changkre. Robert ngarang hainakibaduga ngasai misna unaba chatlubani aduna masu chathoklubaga waraduna phamung yobaga tumthakre. Nakalamadana PIBA kaplubagi mamittu nungaitraduna bathroomda mamai taruraga tumlage haiduna phamungda famtharakpani adubu ngasai mama ayingbina haikiba wahaisingdu ningsinglei igani ichagi luhongbagi bartondasu goti mayum PIBA SHARMA haina ichana apamba khuding imana tawgani nang karigi pukning sontharibano. PIBA mamon nokchai aduga machinda tapna sonjai ima nangi minungshi senman mapuk khuding imagi na chawina pokchagiko. Asum khalambadagi atopa WakhaL amada amuk khallaga taplap hairai PIBA SHARMA nangidamak ngasi aina aigi salai oliba khangbra nangdi khanglo khangam matam amada nangbu nungshibagidamak thongna puthokpa ngamlamdabado ngasidi nungsibagi ngaktani aina thongna phariba nangbu nungshiba imabu nungsibagi nangbu yeknaba magum khallubashu yeknabi oikibasu thamoisina nangbu yeknau haibadi yaraktre thamoigi ningaisina hena anam kalakli nangbu thamoida pushinduna thamlo haina su hairi ai nangbu nungshi yechat awaba chaina marakta thamoida lotuna thamlamba nangi nungshiba pumbaso nafamda puthoktuna piningi pirage khan nangbu yektuna thamlamba thamoise ngasidi nangi nungshiba khaktam haifam khangda khaurangle